Tha asigi nipan ge ayok Nupa Macha ama Kumbi College ta form Lougani Haina Mayumdgi Thokhibdagi Ngasi Faoba mafam Fangdana Thiba Fangdana Leiri Thiba Fangdana Leiri ba Nupa Macha adu Kumbi Police Station ge manungda leiba Khulakpat awang lekai dagi ngangom ibotombi amade babidagi amata pokchaba macha nupa ngangom Srinivas jahi 13 kawi haide mahak na Mayumdgi Thokhiba matamda pukhiba mobile adu switch off laikre haide Hari Nupa Macha asi fit mga inch taruk wangi kulay kuchuni masam teli masam mui mamai koidani mahak na Mayumdgi Thokhibada amuba machugi jean set ki amuba hangama palga langba jogging shirt ama lit ki amade amuba machugi khongam ama tongki hari Nupa Macha asi kanagumba na thengna birabadi hari Kumbi Police Station ki number 9612784468 natraga 8131939143 natraga ngangom Srinivas ke apokpa mapagi number 9383212773 da call the wirak na ba appeal tawrakle